Manipur approximately 60,000 muk leribase government Indian athumatumda solve togadamni aduga hi ahum lom lang leba ase akhoi gi special package pigadamni go president ka kono sari ngasi aihang lejeri mafum ase leitam pompi Imphal East Sagolmang area gi jurisdiction area ni mapung wena mafum asida 2023 gi thar me gi matungda akhoi gi IDP sing kaya mu koi sok lere adu khunja sing ase sethen ke am awaba level maram udina khunja sing ga lunena ekhoina karium khana awareness program lunena ekhoina angam kudon pot blanket chingsa amadi ekhoi thau thum lunena ekhoi philon lai lai su khra kudon tum laksabani mapung wena hoji pithri goina IDPC 1172 122 million ni masi internet IDP sing manung include to program adana Manipur hoji approximately 60,000 muk leribase government Indian athumatumda solve togadamni aduga hi ahum lom lang leba ase akhoi gi special package pigadamni aduga child amadi akhoi gi health area gi dongta so health education amadi child education gi dongta so akhoi gi special package pigadamni aduga lolena akhoi da kunai ase leiriba myam sing ase asuki bati crow 10,000 crore gi mathak te puthagre aduga magi business amadi trade loi change tokdana kangong raga leire kunai ase hirom kudi section kudi mota kham thina wahalle maram aduna akhoi khunai asida leba bank loan sing ase bank loan ko kadabri aduga loina na akhoi gi tax assume to godone 10 year mo aduga akhoi khunai ase newly develop to na bagdongta industry amadi akhoi gi agriculture area da important pi gadamni khunai asida hoji artificial oiba promising ase government inar le chatha baji kutuk le kadamni maram di makoina army training piri makhoi army sing na makhoi khulai pahel laga season riba proxy war sida kaulu jati gi maming da lan chatha le itring line da putharali ba sida army training piri army sing na drone piri bomb training piri bomb pokayali masimak makhoi gi khud am chawro yawi haba se akhoi Manipur miya madi akhoi AMUCO na masak yamna line khangi maramdi nahan 2025 ki 16 kanoda akhoi gi 16 December da bomb ani pokayali aduga handaki 2026 ki 5 January da su bomb mari pokail masi army gi yamna amni inda government gi khut yamna chawre yawi haba se Manipur miyam na mun khangli Manipur miyam bo akhoi bo jati kaulu khaduk tana kaulu ki irang ama sagatna khunai asu kangkhong se hanbolo na kiaw so molena muthan na bo honori ba se madu akhoi kadung akhoi lem tharoi am mun yenga kasu leroi akhoi matam gi ledak liba awon bisinga sida akhoi pirak liba mapangi sefu singa se akhoi gi Manipuri singna ama to na thenarga khunai ase ngakani akhoi gi nehet piba tot piba gi tabak koduk te lep kadami loilam lisa inda go me sathar lep kadamani madu na traga di akhoi gi 19 ba akhoi gi khunai ase akhoi isana irondon lesum na upai le roi haibu thamlingi maramdi mine ase yamna sagna 1949 ngasi bor sathar liba se akhoi gi praja na kading su yabungam de sigol irang sing ase sathar matung da akhoi the black law sing report social akhoi gi area kran coming operation torga miya ipung mifa akhoi mifa bunda sathar nakan amadna free tharga lerga kasu tawdre aduna takpodi government India gi policy sing ase yamna outdated or British policy of the colonial policy sing ase international gi United Nations kasu ayab leiroi ayab kasu piroloi makhoi ase India government gi list terrorist gi list ne hana hiding terrorist gi list sing ase north east akhoi gi 45 million amadi akhoi gi Manipur gi 30 chathar pose khudak le kadone habe se hiding aduna terror gi thaw am terrorist gi thabak ti India government to boni Manipur praja to bunate Manipur praja sing ing tapa shanti leba adu ma akhoi khunai ama oina leba hi lai pamani aduna kadung da su government India na chathar leba artificial divide rule policy sing ase ithring line community line da thora leba community conflict sing ase kadung su mai pauloi India government he na mai thi ni mai chok kana je ahum khara ja hai thamni